Cmht na Miyoi Lakh aniga Lising Humdra Henba Layengkhre Miyoi Lakh mari Henna enroll Toukhre Haina HANNAGI Chief Minister NONGTHOMBAM BIREN PHONGDORAKLI Mahaki social media thagalakpa post amada mahakna makhatana hai kumja Lising aniga tarani pandagi ngasi fawbada lupa karor chahumga kunthra mathoi scheme asigi makhada sizinakre hairi masigi scheme asigi asengba magun mamittagi mapitana layengba ngamdana lairakhiba singdugi mapau taraba khaktara khangani hairibe scheme asi bada budget lupa karor tara kun khak hapaga horakibani scheme asi mai pakna tangsilakpa amadi miyamna masigi kanaba khangakpadagi matamgi matunginna hairibe scheme asigi budget asi chatliba chahi asida lupa karor nifu manga da hengalakibani Cmht gi makhada handaki chahi gi oina su lupa karor nifu manga release torakibagi report fangle maduda thorakpa award pa senpha madugi arrangement taungnabagi matam ngaina baleiramgani hairiba asi soidana ba mari leinaba department na honarakani haibagi Thazaba Mahakna Thamli, Miyamda Lana Lamjing Dibasingna Ningsing Bigadaba Amana Cmht asi Lai Dibasingidaba Kalaga launch Tokibani, Gasi Fawbuda Cmht Amadi PM na Hodokiba PMJY gi Makada, Lupa Karor Chatretka, Taratret Thada Duna Miyoi Lakh Mangaga Lising Yankhay Taret, Chanipana Kunmathoi Layengkhre haiba wafam post asida mahakna makhata na phongdorakli loinana kumja Lising ani gatara nepangi January gi tarik kunmathoi da launch tawkiba Chief Minister gi haksel gi tengbang bu mai pakna ba hotnarakiba Health Department amadi hospital sing government amadi private pumna makpu mahakna thagatpa phongdorakli